Manipur ki masak nairaba film actor amasu oiriba hozikna RPI Athawalegi National General Secretary oiriba Maheshwr Th.Maheshowr lakliba Lok Sabha election da inner parliamentary constituency da RPI Athawalegi mirep kidamak ngasi Deputy Commissioner Imphal West District da nomination paper file toukhre. Nomination paper file toukiba aduga mari lenana mahakna hai karigumba MP oina chatpatarabadi MP ki mathau khak natana central government asina soliba asi kari kari semdok payai amade parliament ki mapanda kari tauba yai haiba adu kupna yengduna lamda masigi yai fanaba ki damak thabak thorom kaya paikhat kane MP lepning bagi wakhal lakliba asi mahakna mapanda thong thilamba manungda kari tauri haiba khangdaba manungda changlaga soiriba sing semdokpa anauba kari tauba yai haiba adu ki wakhalonda mirep oige haina thorakpane loinana system manungda changlaga yam toina hainaba high command na yade haibana chengba wafom kaya ama lakliba asi High Command की power असी लेते हैं बादू proof तौगने आइगी High Command दी मियाम प्रजा सिंह ने मियाम की अपाम बदा थबक तौगने पार्टी दोन अमत थीदना freedom ओइना थबक तौबयाबा freedom ओइना खोलाव लावबयाबा करीगुम्बा पार्टी की लुसिंग बसिंगना याई नत्रगा यादे हरप तारबदे पार्टी दगी खुदकता तोकने थातरा हेलबा असिदा खोलाव कया लावदुना लाकपा असिदा RPI आथवालेना मटेंग पांगदुना लागले ngasi फावबदा अयेट अपन अमत पिरकपा लेत्रे Freedom oina thabak tauba yabagi damak RPI Athawalegi candidate oina thorakpane amade ireicha singna amata oina lepminaraga party ki ideology yengdana soiriba sing asi semtokna ba miyamna high command oiduna thabak tauge haiba asina mahaki pandamni hainki mapanda filamaga manungda kaidorige ko yengzaningam hawba semdokna phaw karino manungda tawrisi karino soiribasibo karino soiribasibo haiba miyam se haidi nahangai khanjaba haitare do abuji miyam prajana tinbira aga huji sigi level sibo yohan ba haibase si manung matungda yam tuna si mai pa amatungda yam tuna changa kanda manungda leiba conspiracy kari leiba system manung se leiba karino soiribasi karino hangdo changjaraga amtang manung se semdok jaba pamjai with full power haitare aduga amtang di proof tawzani kaino hai matam yamna akoina tajaba se kaino high command ki party na du yade BJP ki mathak thongbana du har pada du yade congress ki adu mathak thongbana har pada du yade adu gi du har rogadi sukni adu gi har rogadi adu kangu do saugani haibase high command haibase amtang high command ki power haibase leitabana khalle angur se phangdra kanda sille habi wari di toksi saba phangdra kanda sille habi wari toksi ta sengna har rogadi ngasibo ai gi vision di kaino imale bakkanba imale bang apung phana yai phan basini aduna ngasi ai gi high command di kanano haiba matamda ai gi high command di miyam praja sineba adu miyam praja sina ai gi high command oibanina party ki don gi adu ada amta leite tasena haragadi amtang proof tawjage high command haibse leite haibse aduga amtang changjaraga manungi soiba miyam se amtang semdokminaba thoktai baramdi akoi hujik yam kana wari ngai manung sidane election la ibase election la ngai manung sid matam sida akoina amtang thoma pandagi lauraga yeng lawa yadaba khara leidun manung changa ga ukhai kuma thoktai